ꯑꯃꯨꯛ ꯑꯍꯥꯟꯕ ꯃꯛꯇꯗ ꯂꯦꯝꯖꯔꯤ ꯃꯨꯛꯅꯣꯟꯗ ꯑꯗꯣ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯑꯩ ꯍꯥꯏꯖꯒꯦꯅ ꯃꯁꯤꯒꯤ ꯁꯛꯐꯝꯁꯤ ꯑꯩ ꯁꯦꯝꯖꯕꯅꯤ ꯑꯩꯒꯤ ꯁꯛꯐꯝ ꯑꯁꯤꯕꯨ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯅꯧꯕ ꯁꯛꯐꯝ ꯊꯥꯒꯠꯂꯛꯄ ꯑꯩꯒꯤ ꯑꯅꯧꯕ ꯁꯛꯐꯝ ꯅꯨꯡꯉꯥꯏꯕ ꯊꯥꯒꯠꯂꯛꯄ ꯌꯦꯡꯕ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯁꯤꯗ ꯁꯣꯏꯗꯅ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯒ ꯑꯩꯒꯤ ꯁꯛꯐꯝ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯌꯥꯝꯅ ꯁꯤꯗ ꯁꯣꯏꯗꯅ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯩꯒꯤ ꯁꯛꯐꯝ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯕꯒꯤ ꯇꯨꯡꯗ ꯑꯗꯣꯝꯒꯤ ꯋꯥꯈꯜꯗ ꯑꯩꯒꯤ ꯁꯛꯐꯝ ꯑꯁꯤ ꯅꯨꯡꯉꯥꯏ ꯅꯠꯇ꯭ꯔꯒꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨ ꯍꯥꯏꯕꯤꯔꯝꯃꯨ ꯁꯤꯗ ꯑꯗꯨꯒ ꯃꯌꯥꯝꯗ ꯑꯩ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔ ꯍꯥꯏꯖꯒꯦ ꯃꯗꯨꯗꯤ ꯑꯩꯒꯤ ꯄꯥꯎꯗꯝ ꯈꯔ ꯃꯌꯥꯝꯅ ꯈꯨꯗꯣꯜ ꯇꯧꯖꯕꯅꯤ ꯍꯥꯏꯔꯤꯕ ꯄꯥꯎꯗꯝꯁꯤꯡ ꯑꯗꯨ ꯃꯌꯥꯝꯅ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯅ ꯑꯩ ꯃꯊꯪ ꯄꯨꯂꯞ ꯑꯣꯏꯅ ꯃꯌꯥꯝꯅ ꯈꯨꯗꯣꯜ ꯇꯧꯒꯦꯅ ꯇꯧꯖꯕꯅꯤ ꯑꯗꯨꯕꯨ ꯌꯥꯗꯕ ꯈꯔ ꯂꯩꯕꯗꯒꯤ ꯀꯩꯅꯣ ꯇꯧꯔꯦ ꯄꯨꯂꯞ ꯑꯣꯏꯅ ꯈꯨꯗꯣꯜ ꯇꯧꯕ ꯉꯝꯖꯗ꯭ꯔꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯔꯣꯏ ꯈꯟꯖꯩ ꯍꯥꯏꯔꯤꯕ ꯄꯥꯎꯗꯝꯗꯨ ꯑꯩ ꯇꯥꯡꯀꯛ ꯅꯥꯏꯅ ꯑꯣꯏꯅ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯍꯥꯏꯗꯅ ꯇꯥꯡꯀꯛ ꯑꯣꯏꯅ ꯃꯌꯥꯝꯅ ꯈꯨꯗꯣꯜ ꯇꯧꯖꯕꯅꯤ ꯑꯗꯣ ꯉꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯇꯧꯖꯈ꯭ꯔꯕꯅꯤ ꯍꯌꯦꯡꯒꯤ ꯑꯍꯥꯟꯕ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ hanyang mathanggi ꯃꯔꯤꯁꯨꯕ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯍꯥꯏꯗꯅ ꯑꯩ ꯃꯊꯪ ꯇꯧꯖꯈꯤ ꯁꯛꯐꯝꯅꯤ ꯑꯍꯥꯟꯕꯒꯤꯁꯤꯗꯤ ꯈꯔ ꯁꯥꯡꯕꯅꯤ ꯑꯅꯤꯁꯨꯕꯩꯗꯨꯅ ꯈꯔ ꯇꯦꯜꯂꯤ ꯑꯍꯨꯝꯁꯨꯕꯩꯗꯨꯅ ꯑꯃꯨꯛ ꯈꯔ ꯇꯦꯟꯁꯤꯜꯂꯦ ꯑꯗꯣ ꯃꯁꯤ ꯍꯥꯏꯖꯒꯦꯅ ꯇꯧꯖꯕꯅꯤ ꯍꯥꯏꯔꯤꯕ ꯄꯥꯎꯗꯝꯁꯤꯡ ꯑꯗꯨ ꯌꯦꯡꯕꯤꯔꯕꯒꯤ ꯇꯨꯡꯗ ꯃꯌꯥꯝꯅ ꯑꯩꯒꯤ ꯁꯛꯐꯝꯗꯨ ꯅꯨꯡꯉꯥꯏ ꯅꯠꯇ꯭ꯔꯒꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨ ꯍꯥꯏꯕꯤꯔꯝꯃꯣ ꯁꯤꯗ ꯑꯗꯣ ꯃꯁꯤ ꯍꯥꯏꯖꯒꯦꯅ ꯇꯧꯕꯅꯤ ꯑꯗꯣ ꯑꯩꯒꯤ ꯋꯥꯍꯪ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯟꯅꯗꯒꯤ ꯑꯩꯒꯤ ꯁꯛꯐꯝ ꯑꯁꯤ ꯍꯦꯛ ꯍꯧꯗꯣꯔꯛꯄꯗꯒꯤ ꯍꯧꯖꯤꯜꯂꯛꯅ ꯂꯥꯛꯏꯕ ꯑꯩꯒꯤ ꯋꯥꯍꯪꯁꯤ ꯃꯌꯥꯝ ꯁꯨꯛꯂꯦꯞ ꯂꯦꯞꯆꯔꯣꯏ ꯃꯌꯥꯝ ꯑꯩ ꯍꯟꯅ ꯑꯗꯨꯝ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯑꯩꯒꯤ ꯋꯥꯍꯪ ꯍꯪꯕꯗꯤ ꯁꯨꯛꯂꯦꯞ ꯂꯦꯞꯆꯔꯣꯏ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯑꯩꯒꯤ ꯀꯩꯅꯣꯗꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯑꯩꯒꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩ ꯈꯪꯖꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯃꯌꯥꯝꯗ ꯄꯤꯅꯤꯡꯕꯅꯤ ꯑꯩꯒꯤ ꯑꯩꯅ ꯈꯪꯗꯕꯗꯣ ꯃꯌꯥꯝꯗ ꯍꯪꯖꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯈꯪꯗꯕꯗꯨꯁꯨ ꯅꯁꯥ ꯅꯅꯥꯏ ꯑꯣꯏꯕ ꯑꯩꯍꯥꯛꯇ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯪꯕꯤꯔꯛꯎ ꯑꯩꯅ ꯈꯪꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯍꯥꯏꯖꯔꯛꯏ ꯃꯌꯥꯝꯅ ꯈꯪꯕꯤꯔꯒꯅꯤ ꯅꯁꯥ ꯅꯅꯥꯏ ꯑꯩꯍꯥꯛꯅ ꯍꯪꯖꯔꯤꯕꯗꯨ ꯃꯌꯥꯝꯅ ꯈꯨꯝꯕꯤꯔꯛꯎ ꯍꯥꯏꯅ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯃꯔꯛ ꯊꯠꯅ ꯑꯃꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎꯗꯝ ꯑꯃꯃꯨꯛ ꯎꯗꯨꯅ ꯂꯥꯛꯆꯔꯤ ꯍꯥꯏꯔꯤꯕ ꯄꯥꯎꯗꯝꯁꯦ ꯑꯩꯕꯨ ꯑꯣꯛꯄꯤ ꯄꯂꯦꯝ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯕꯨ ꯑꯣꯛꯄꯤ ꯄꯂꯦꯝꯒꯤ ꯑꯅꯧꯕ ꯁꯛꯐꯝ ꯑꯃ ꯃꯌꯥꯝꯗ ꯂꯥꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯖꯔꯤ ꯍꯥꯏꯔꯤꯕ ꯁꯛꯐꯝꯁꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯤꯗ ꯁꯣꯏꯗꯅ ꯇꯧꯁꯟꯕꯤꯌꯨ ꯑꯗꯣ ꯌꯥꯔꯤꯕ ꯃꯈꯩꯒꯤꯗꯤ ꯑꯩ ꯊꯨꯅ ꯃꯌꯥꯝꯅ ꯈꯨꯗꯣꯜ ꯇꯧꯅꯅꯕ ꯍꯣꯠꯅꯖꯔꯛꯏ ꯑꯗꯣ ꯋꯥꯔꯁꯨ ꯋꯥꯅ ꯑꯩꯒꯤ ꯄꯂꯦꯝꯒꯤ ꯁꯛꯐꯝ ꯋꯥꯔꯁꯨ ꯋꯥꯅ ꯃꯇꯝ ꯈꯔꯗꯤ ꯉꯥꯏꯃꯤꯟꯅꯈꯤꯁꯤ ꯍꯥꯏꯅ ꯑꯩ ꯃꯌꯥꯝꯗꯒꯤ ꯍꯥꯏꯖꯔꯤ ꯃꯁꯤ ꯍꯥꯏꯖꯔꯒ ꯑꯩ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯒꯦ ꯃꯌꯥꯝ ꯑꯅꯧꯕ ꯁꯛꯐꯝ ꯊꯥꯒꯠꯂꯛꯄ ꯃꯌꯥꯝ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯕꯤꯔꯝꯃꯣ